Laylon Wi-Fi khulta security force na ngarang ngahandagi search operation chatharakiba adu yaningdaba phongdoktuna Koduna National Highway singda kudaktagi kaukiba matam kaktaba ban adu sakotuna National Highway 37 ke Thanglong Molbung amade Sejang Mapada lambi thinginduna khongjang sasankhre CRPF amade RAF nasu lambi thingbagi khongjang changsiliba kuki sing tankhaiduna National Highway 37 da panduna leramba gari sing charankhre haide Presna fangba pau amagi machung ina Mahusagum ngasi ayuk tongan polam sing laurunaba ahangba truck gari sing New Kaithal Manbidagi Jiribam tamna CRPF ki convoy ga loinana chatnaba thorang tawringaida National Highway 37 ke Thanglong Molbung amade Sejang Mapada kuki singna lambi thingjinduna gari amata chathanre haibagi pau ama lakhe pau adu hek fangbaga CRPF amade RAF ki team khara mafam adure changsinduna lambi hangdoknaba wari sanakhe khongjang changsiliba sing maikaidagi Laylon Wi-Fi khul amade manak nakpada laiba kuki khul singda operation chathariba adu khudakta depo operation hek lepaga highway hangdoke haina haibadage nakal aniki marakta akan mongdabukna rakhe numit nungba matung fauba lambi hangu haiba yadabadage CRPF amade RAF ki ahenba force sing kausinduna overpower tawraga miyam adu tankhaki haire numit nungba matung pung ama adwaida lambi asida panduna lairamba gari sing CRPF na escort tawraga gari sing adu thaba hauki haina pau asina makha tare क्या करना है